State asigi tongan mafam singdagi aina yadaba miyoi kya Phagatpa leptre Manipur Police Control na thadorapa warol lamagi matung inna ngarang su security force na aina thingkraba Lalhoulup KCP PWG ge miyoi ani fare hairi faraba miyoi ani adudi yumnam Surchandra Singh Eli Sur jahi kuntra manga amade haurong bam tomba maitai jahi kunmapan makoi animak Imphal West District ki Lamsang Police Station ge manung chana laiba Laiden Kabi khundagini Security Force na People's Liberation Army PLA gi miyoi ama mayum manaktagi fare haire faraba miyoi adudi kanguzam nongmai khomba maitai jahi yankhai Imphal East ke basikhong dagini mahak Bisnupur district ta leiba micham miyam local businessman school amade college singdagi namduna sen khaibada chenaba misakni haire mangondagi sim ani yawba mobile phone amma amade chaka ani panba gari activa registration number MN01C 3338 ama Phagatpa ngamle haire Amaromda Security Force na KCP City Maitai gi miyoi ani tongan mafam ani dagi fare haire faraba miyoi ani adudi Laisham Suranjoy Maitai Eli Soy jahi kunipan Imphal West ke Lamsang Police Station ge manung chana leiba Laiden Kabi mamang laikai dagini miyoi asi mahaki laikai dagi fabani amade Phizam Athai Lu Maitai jahi kuntaruk Imphal East ke Lamlai Police Station ge manung chana leiba sekta mayai laikai dagini district asimaki khabam chumbrei thong dagi fabani haire makhoi mobile phone ani phagale haire Dada Ibe maki gano Azab thammo Sigi yumse next TMT na section na laksilaga thamkhrabani ne Dada nang se juhar habaga amta kidrabo Asumna mayamna machalbo ngapshan dugum masigi yumasibu asoyangan kokadabagi next TMT na ngapseli Next TMT jawar habadi ngaktok na basembani Zerman technology siya na concrete katok na tinaba matamda kapamdal amuk kihena hengal adli Next TMT strength is in the grip